inkhalayiba youth aduga akoi maitai society jiga yamna kanaba akoi ngasi message mo oigani na da genetically yauba haiba am leitra yes yes adu habadi sai ahamagi sai baby form to risida already sai cells tuna sperm do actually singjamai dani ado popa da me am zo visit tawbiu ai gi subscriber singna hidang ai zo sister ko gi ke page promote tau jagi ai bata yam nusi samana adum fajana english sikna me thank you mirol ko ga sai tha hum sura kan sa brain formation la kana mana khalliba chaniba singdo everything do adu matungira su sai e du ga loina loina sai programming tawe okay mayam mai na handak manipur da lakliba khongchat se masidai jiga yam nuksiriba brother ma thengnai mahaki maming Bikash kawe aduga aina singjamai da lakpo kanda Bikash ka atem ka yam nuksiriba yamba ma thengnai brother mi lo kai Roshan asonda leibi sin ai ko ji nuksiriba inau suras yana thawal lagi brother ka khangna bi suras thawal lagi ba suras aduga aina adum brother se ek thengna baga ko aibati khoi se sinau masen je brother su mapan da lei haina khanbire ko aduga brother na ngangbirakpa haibirakpa aina interesting yam oiba akoi gi hujiki inkhalaiba generation youth akoi maitai society da changes aduga adugi matang da wahit khatang ngaktang sanaba da ai monda kainoma phangba ko vibe se adu dei duga akoina samaina cafe amada sangaga ai tasengna dadaga discuss tawraga akhoi masen sanaba wari se imai bel sing akhoi leiba ichini naw sing inkhalikiba youth loina makta share tawningba adugi damtuna ai brother se introduce tawjarake aduga akhoi myam gi discussion se myam na taraga inkhaliba youth aduga akhoi maitai society jiga yamna kanaba akhoi ngasi message mo oigani na khanjai aina aduduna video se mayam yam nuksina imung manung mi amagumna share tawjarpani ado introduce tawke ai brother masama introduce tawke brother kadai dei ai gaming Roshan commotion aduga laifamdi to ke sanong topic tegine ado sai 30 gi mathakgi 32 33 ema panda like jare ado using na settle is na Kolkata lai jare okay aduga a corporate company the most 22 years tabak tok jare automobile industry da last company Honda ni aduga last 2 years dagi aina pamjaba hai dare ko okay sagi aina agi pamjaba agi samna habda ina free time hek oi matam da tawba se automobile tabak tawa su free time matam da wakhan amai te sap hai dare ko ada adugi chatli ba wakhan dugi oina kinang adugi da oina tabak se tokhoga tabak se ada full time oina tawa ho hai dare ko company ama upskill max solution in ama likale say any sure ko adain droga kai Kolkata da zik hojari sine ing bang ai no pm lai isa no pm kya sahi kya sahi ma sei tarani thoi phadore saw ne do class kya tami ma class 6 ni okay wang yang wang ai sai wang on da su dong wang ada ma wang yam da dain droga ai lai bene akoi brother Bikash su introduce to ange I mean Bikash Wainam aduga I laifam Wainam Sambongdagini I touching Mamakidi I gije I feel that the skill development je yami enthusiastic way by tare yamna Japan jaba aduga aina tama yu trade hai tare foreign trade sida tama aba matungda aina socialistic way by mindset ma lakiba adu tanja sana dana koi Roshan khumuk samga aiga thengnare sahi ani gi mamang dagi aduga koi gi paikhat piya ba tung koina tawya ba thabak te kaino am tamda education je machine ko adagi man of the koi gi topic hiram khudim makta loina ba mari leina me hai tare aduna education je kadai dagi hoksige hai matam da hoji koi gi larik tamiba chhatra sing khaknatana koi gi angang hal loina bakse education je aduki matik moida koina pigada ba machak myam lei skill ga mari leina ba aduna hojik je koi
ꯃꯁꯤꯗ ꯃꯦꯟꯂꯤ ꯐꯣꯀꯁ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯠꯇ ꯆꯥ ꯄꯨꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯦꯐꯦꯁꯤ ꯃꯃꯤꯡꯁꯦ ꯀꯩ ꯄꯣꯄꯥ ꯀꯣ ꯁꯤꯡꯖꯃꯩꯗꯅꯤ ꯑꯗꯣ ꯄꯣꯄꯥꯗ ꯃꯌꯥꯝꯁꯨ ꯚꯤꯖꯤꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯈꯤꯇꯪ ꯑꯩꯁꯨ ꯁꯤꯁꯇꯔ ꯑꯩꯈꯣꯏꯒꯤ ꯀꯦꯐꯦꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯏꯪꯅ ꯆꯤꯛꯅ ꯃꯌꯥꯝ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯥꯏꯁꯁꯨ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯇꯧꯕꯗꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯊꯪ ꯇꯥꯕ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯃꯦꯟ ꯑꯣꯐ ꯗ ꯄꯣꯏꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯦ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯂꯥꯏꯐ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯁꯥꯟꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯥ ꯊꯛꯅ ꯑꯗꯨꯝ ꯗꯗꯥꯒ ꯋꯥꯔꯤꯁꯦ ꯀꯟꯚꯔꯁꯦꯁꯟ ꯃꯈꯥ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯅꯝꯕꯤꯔꯤꯕ ꯏꯅꯥꯎ ꯁꯤꯕꯥꯅꯟꯕꯨꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯥꯅ ꯐꯨꯜꯂꯤ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯄꯗꯒꯤꯅ ꯑꯗꯨꯝ ꯇꯧꯕꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯨꯔꯦꯁꯀꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯅꯥꯎ ꯁꯨꯔꯖꯁꯦ ꯑꯩꯒꯤ ꯀꯛꯆꯤꯡꯗꯒꯤ ꯁꯤꯁꯇꯔ ꯑꯃ ꯂꯩ ꯃꯍꯥꯛꯀꯤ ꯁꯤꯁꯇꯔꯕꯨ ꯃꯥꯅ ꯃꯦꯔꯤꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯥꯁꯨ ꯃꯣꯏ ꯐꯦꯃꯤꯂꯤꯗ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯄꯗꯒꯤ ꯁꯨꯔꯖꯅ ꯑꯩꯒ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨ ꯁꯨꯔꯖꯇꯒꯤ ꯃꯁꯥꯃꯛꯇꯩꯁꯨ ꯏꯟꯇ꯭ꯔꯣ ꯈꯔ ꯇꯧꯍꯟꯖꯒꯦ ꯃꯦꯝ ꯑꯩꯒꯤ ꯃꯤꯡ ꯁꯨꯔꯖ ꯀꯧꯏ ꯊꯧꯕꯥꯜ ꯋꯥꯡꯈꯦꯝꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯊꯦꯡꯅꯈꯤꯕꯗꯒꯤ ꯃꯥꯅ ꯍꯦꯛꯁꯤ ꯃꯅꯤꯄꯨꯔ ꯂꯥꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯅ ꯃꯥꯅ ꯂꯩꯔꯤꯉꯩꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯒꯤ ꯃꯥꯒꯤ ꯗꯤꯁꯀꯁꯟꯁꯦ ꯉꯁꯤꯗꯤ ꯐꯖꯅ ꯇꯥꯃꯣꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯦ ꯑꯩ ꯐꯖꯅ ꯇꯥꯒꯦꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯁꯨꯔꯖꯀꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯗꯤꯁꯀꯁꯟ ꯃꯆꯥ ꯑꯃ ꯗꯗꯥꯒꯤ ꯅꯣꯂꯦꯖ ꯑꯦꯟ ꯏꯟꯈꯠꯂꯛꯏꯕ ꯌꯨꯠ ꯑꯩꯈꯣꯏ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯃꯔꯝꯁꯤꯒ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯁꯦꯜ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯥꯛꯑꯀꯥꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒꯦꯟ ꯇꯧꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯣꯜꯁꯦ ꯈꯤꯇꯪ ꯑꯇꯣꯞꯄ ꯑꯃꯗ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯣꯏꯅꯕ ꯑꯗꯨꯒ ꯌꯨꯠꯀꯤ ꯈꯜꯂꯒ ꯖꯦꯅꯦꯔꯦꯁꯟꯁꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯄꯨꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯗꯗꯥꯗꯒꯤ ꯑꯩ ꯅꯩꯅꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ 21st centuryꯁꯦ almost 20 years ꯍꯦꯟꯖꯟꯈꯔꯦꯀꯣ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯂꯥꯛꯄꯗꯒꯤ ꯗꯤꯐꯤꯅꯤꯁꯟꯁ ꯑꯣꯐ ꯀꯩ ꯍꯥꯏ ꯏꯚꯟ ꯅꯣꯂꯦꯖ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯑꯦꯕ꯭ꯔꯤꯊꯤꯡ ꯏꯟ ꯐꯤꯡꯒꯔ ꯇꯤꯞꯁꯇ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯂꯣꯏ ꯎꯔꯕꯅꯤ나 ꯄ꯭ꯔꯤꯊꯤꯕꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯊꯥꯏꯅꯗꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ US ꯇꯒ ꯇꯧꯈꯤꯕꯁꯦ ꯌꯨꯔꯣꯞꯇꯒ ꯇꯧꯈꯤꯕꯁꯦ ꯑꯁ ꯃꯣꯏ ꯇꯧꯋꯦꯒ ꯍꯥꯏꯔꯒ ꯑꯃꯅꯒ ꯇꯥꯔꯒ ꯑꯣ ꯁꯥꯏꯟ ꯇꯧꯋꯦꯔꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯕꯗꯣ ꯎꯏꯗꯅꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯂꯥꯛꯏꯀꯣ ꯀꯩꯅꯣꯝ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯇꯧꯅꯤꯡꯉꯒꯁꯨ ꯑꯩꯅ ꯎꯔꯒ ꯕ꯭ꯔꯦꯟꯗꯤ ꯎꯔꯦꯀꯣ ꯂꯣꯏꯅ ꯎꯔꯒ ꯍꯦꯛ ꯇꯧꯕ ꯉꯝꯗꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅꯁꯨ ꯇꯞꯂꯤ ꯇꯧꯕ ꯌꯥꯗꯕ ꯑꯗꯨꯒ ꯊꯨꯅꯁꯨ ꯇꯧꯕ ꯃꯊꯧ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯁꯨꯁꯤꯗ ꯃꯌꯥꯝ ꯏꯁꯨ ꯑꯦꯔꯥꯏꯖꯦꯁ ꯑꯃ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯍꯨ ꯑꯦꯟ ꯀ꯭ꯔꯨꯛꯇꯤ ꯇꯧ ꯌꯥꯄꯣꯠꯇꯦꯅ ꯄꯣꯠ ꯑꯃ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯗꯣ ꯃꯇꯝ ꯆꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯗꯤ ꯌꯥꯝ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯇꯧꯗꯕꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯅꯤꯡꯊꯧ ꯄꯥꯜꯂꯝꯃꯒ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯜꯂꯤꯅꯦꯕ ꯑꯣꯟꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯜꯂꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ 50s 1950s ꯀꯩ ꯀꯥꯟꯁꯤꯗ ꯂꯥꯏꯔꯤꯛꯁꯦ ꯇꯝꯅꯔꯦꯒ ꯅꯠꯇ꯭ꯔꯥ ꯇꯝꯅꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯂꯥꯛꯑꯦꯀꯣ ꯒꯣꯔꯃꯦꯟ ꯂꯥꯛꯑꯒ ꯊꯕꯛ ꯍꯥꯞꯄ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯒ꯭ꯔꯦꯖꯨꯌꯦꯁꯟ ꯅꯠꯇ꯭ꯔꯒ 10 12 ꯂꯣꯏꯕꯁꯦ ꯑꯗꯨꯝ ꯂꯣꯏꯕꯨ ꯂꯩꯗꯤ ꯊꯕꯛ ꯇꯧꯋꯦꯕ ꯑꯗꯣ ꯋꯥꯟꯁ ꯊꯕꯛ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯐꯪꯕ ꯂꯥꯛꯑꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯍꯣꯜ ꯁꯤꯐ ꯑꯣꯐ ꯄ꯭ꯔꯣꯐꯦꯁꯅꯦꯜꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯖꯣꯏꯟ ꯇꯧꯕ ꯃꯇꯨꯡꯗꯒꯤꯗꯤ ꯁꯨꯝ ꯆꯦꯟꯖ ꯇꯧꯋꯦꯕ ꯑꯁꯥꯝꯗ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯣꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯄꯦꯁꯦꯜꯂꯤ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯁꯤꯡꯁꯦ ꯍꯥꯟꯅ ꯁ꯭ꯀꯤꯜꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯁꯤꯡꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯒ ꯄꯩꯁా ꯇꯥꯟꯕꯔꯣꯝ ꯆꯠꯄ ꯍꯧꯔꯦꯀꯣ ꯑꯗꯒꯤ 80sꯀꯨꯝꯕ ꯂꯥꯛꯄꯗꯒꯤꯗꯤ ꯖꯣꯕꯁꯦ ꯁꯤꯆꯨꯋꯦꯁꯟ ꯂꯥꯛꯑꯦꯀꯣ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯖꯣꯕꯁꯦ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯂꯥꯛꯑꯦ ꯂꯥꯛꯄꯗꯒꯤ ꯃꯤꯁꯤꯡꯁꯦ ꯋꯥꯈꯜꯁꯦ
ꯑꯗꯨꯗꯅꯦꯕ 80ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ underground movement ꯌꯥꯝ ꯍꯦꯟꯒꯠꯂꯛꯄ Yes, yes, yes. plus drugs ꯍꯦꯟꯒꯠꯂꯛꯄ Yes, yes. ꯌꯥꯝꯅ impact ꯑꯣꯏꯔꯤꯁꯤꯀꯣ Yes, ꯑꯩꯈꯣꯏꯒꯤ suppose 50 60 70 ꯁꯤꯗꯤ ꯈꯔ ꯈꯔ ꯇꯧꯖꯔꯒꯁꯨ 80 ꯌꯧꯔꯀꯥꯟꯗꯀꯣ impact ꯂꯥꯛꯑꯦꯀꯣ ꯂꯥꯛꯑꯦ ꯐꯔꯦ ꯌꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯗꯤ ꯑꯋꯥꯠꯄ ꯑꯃ ꯁꯨꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤꯃ ꯂꯩ ꯑꯅꯤꯁꯨꯕꯗ ꯑꯋꯥꯠꯄ ꯀꯩꯀꯩ ꯑꯋꯥꯠꯄꯅ ꯑꯗꯨꯝ ꯇꯥꯟꯅꯁꯦꯕ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯤ ꯋꯥꯠꯂꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯑꯗꯩ ꯑꯋꯥꯠꯄ ꯈꯔ ꯂꯩꯔꯦ ꯑꯗꯨꯗꯤ ꯂꯩꯇꯥꯝ ꯅꯠꯇ꯭ꯔꯥ ꯉꯁꯥꯏ ꯄꯥꯝꯃꯤꯗꯨꯒ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨꯒ ꯊꯨꯡꯗ꯭ꯔꯅ ꯑꯋꯥꯠꯄꯗꯤ ꯈꯔ ꯂꯩꯔꯦꯅꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ global scenarios ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ suppose 18th century is European century ꯍꯥꯏꯀꯣ and when beginning for 19th century is like Japan Korean century ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ but 20th century is for the US century ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ 21st century US century ꯍꯥꯏꯗꯤ century ꯑꯃꯁꯦ ꯑꯩꯈꯣꯏ ꯀꯟꯇꯤꯅꯦꯟꯇꯜꯅ ꯄꯨꯔ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ 21st century is become Asian century-ꯅꯦꯕ ꯑꯗꯒꯤ ꯆꯍꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯟꯕꯁꯦ ꯆꯍꯤ almost ꯍꯥꯏꯅ ꯑꯣꯟꯕꯁꯦ almost 780 and 100 years or 1000 years ꯀꯤ ꯃꯇꯨꯡꯗ ꯃꯣꯏ revolution ꯑꯃ ꯂꯥꯛꯑꯦꯕ India's very civilization Chinese civilization ꯂꯥꯛꯄꯗꯣ ꯍꯟꯗꯛꯇ ꯊꯨꯖꯟꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗꯤ ꯐꯦꯁꯁꯦ ꯌꯥꯝ ꯊꯨꯖꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯊꯨꯖꯟꯕꯅꯤꯅ ꯑꯦꯁꯤꯌꯥꯒꯤ ꯁꯦꯟꯆꯨꯔꯤꯁꯦ ꯇꯞꯅ ꯂꯥꯛꯀꯅꯦꯕ Comfort ꯑꯣꯏꯕꯁꯦ ꯀꯩꯅꯣꯗꯤ ꯁꯄꯣꯁ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯑꯃ ꯂꯥꯛꯄꯁꯦ ꯆꯍꯤ 50 ꯆꯪꯕꯁꯦ ꯍꯟꯗꯛꯇꯤ ꯆꯍꯤ 5ꯗ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯒꯦꯕ ꯁꯤꯒꯤ ꯄꯦꯖꯁꯦ ꯆꯍꯤ 5ꯗ ꯆꯍꯤ 50ꯗ ꯆꯦꯟꯖ ꯇꯧꯒꯗꯧꯕ ꯆꯍꯤ 100ꯗ ꯆꯦꯟꯖ ꯇꯧꯕꯁꯦ ꯆꯍꯤ 5ꯗ ꯆꯦꯟꯖ ꯆꯍꯤ 2ꯗ ꯆꯦꯟꯖ ꯇꯧꯋꯦꯕ ꯊꯨꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯁꯤꯌꯟ ꯁꯦꯟꯆꯨꯔꯤꯁꯤ ꯑꯣꯏꯁꯜꯂꯛꯄ ꯊꯨꯖꯜꯂꯛꯄ ꯑꯗꯨꯅ ꯐꯦꯛꯇꯔ ꯑꯅꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃ ꯇꯧꯅꯤꯡꯕꯗꯨꯒꯀꯣ ꯑꯃꯅ ꯆꯦꯟꯖ ꯇꯧꯁꯜꯂꯛꯄ ꯑꯃ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏ ꯉꯥꯎꯔꯤꯁꯦ ꯆꯨꯝꯃꯦ ꯑꯗꯨꯝ So ꯑꯩꯈꯣꯏꯅ short analysis ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ strength weakness okay opportunity threat and opportunity ꯌꯥꯝ ꯂꯩꯕ threat ꯌꯥꯝ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯕ ꯁꯤꯕꯁꯨ ꯌꯥꯕ ꯀꯣ ꯑꯩꯈꯣꯏ ꯍꯟꯗꯛ ꯈꯟꯅꯔꯤꯁꯦ ꯉꯁꯥꯏꯒꯤ threatꯅꯦꯕ ꯑꯗ ꯉꯁꯥꯏꯒꯤ geopolitics ꯂꯩꯅꯤ ꯆꯨꯝꯅꯒꯤ ꯖꯥꯇꯤꯒꯤ ꯈꯟꯅꯕ ꯑꯣꯏꯔꯝꯗꯕꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒꯤ ꯃꯥꯔꯀꯦꯠꯀꯤꯅꯤꯅ ꯃꯥꯒꯤ ꯃꯤ ꯑꯅꯤ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯀꯩ opportunity ꯂꯧꯒꯦꯅ ꯊꯨꯝꯖꯤꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯊꯨꯝꯖꯤꯜꯂꯛꯑꯦ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯃꯛꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯕꯤꯛ ꯀꯣꯏꯁꯟꯁꯦ ꯁꯤꯅꯦꯕ ꯑꯩꯅ ꯅꯩꯅꯅꯤꯡꯉꯤꯁꯦ ꯅꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯇꯧꯒꯗꯧꯕ ꯃꯥꯒꯤ ꯏꯟꯁꯇꯦꯟꯁ ꯑꯦꯛꯁꯟ ꯁꯣꯔꯠ ꯇꯔꯝ ꯒꯣꯜꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯍꯧꯖꯤꯛ ꯇꯧꯒꯗꯧꯕꯁꯤꯗꯤ ꯃꯣꯏ ꯃꯊꯧꯅꯤꯀꯣ ꯉꯁꯥꯏꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯄꯥꯜꯂꯤꯕ ꯃꯤꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯉꯁꯥꯏꯒꯤ ꯂꯣꯡ ꯇꯔꯝꯗ ꯏꯝꯄꯦꯛ ꯑꯣꯏꯒꯗꯕꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯁꯔꯨꯠꯇꯒꯤ ꯀꯃꯥꯏꯅ ꯁꯦꯝꯒꯠꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯊꯣꯠ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯃꯥꯏꯟꯁꯦꯠ ꯑꯃ ꯆꯦꯟꯖ ꯇꯧꯕ ꯁꯤꯃꯛꯇ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯩꯈꯣꯏ ꯏꯅꯥꯎꯍꯣꯏ ꯃꯌꯥꯝ ꯀꯣ ꯁꯤꯒꯤ ꯌꯥꯝꯅ ꯏꯝꯄꯦꯛꯐꯨꯜ ꯑꯣꯏꯕ ꯃꯊꯧ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯠꯇ꯭ꯔꯥ ꯍꯣꯜ ꯑꯁꯨꯃꯥꯏꯅ ꯌꯦꯟꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯁꯤꯗ ꯆꯨꯝꯅꯒꯤ ꯕ꯭ꯂꯣꯒꯔ ꯑꯃ ꯑꯣꯏꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯟꯅꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ expectation for society is big ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯅꯦꯕ ꯁꯦ ꯔꯣꯜ ꯑꯦꯟ ꯔꯦꯁꯄꯣꯟꯁꯤꯕꯜ ꯂꯥꯛꯏꯁꯦ ꯑꯗꯨ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯁꯨꯝ ꯁꯥꯟꯅꯅꯤꯡꯉꯥꯏ ꯁꯦ ꯐꯥꯔꯁ ꯏꯟꯇ꯭ꯔꯗꯛꯁꯟ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯁꯃꯥꯖꯇ ꯍꯧꯖꯤꯛ ꯇꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖꯦꯁꯇꯤ ꯌꯥꯝ ꯑꯣꯏꯌꯦ ꯗꯗꯥꯅ ꯍꯥꯏꯕꯤꯗꯣ ꯋꯤꯗꯤꯟ 5 years ꯖꯔ ꯊꯨꯖꯤꯜꯂꯦ ꯍꯥꯏꯈꯤꯕꯅꯤ ꯆꯨꯝꯃꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯃꯇꯥꯡꯁꯤ ꯏꯟꯈꯠꯂꯛꯄ ꯃꯈꯣꯏꯗ ꯗꯗꯥꯅ ꯍꯧꯖꯤꯛ ꯗꯗꯥꯒꯤ ꯐꯪꯉꯤꯕ ꯂꯥꯏꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯑꯦꯚ꯭ꯔꯤꯊꯤꯡꯗ ꯀꯔꯤ ꯃꯦꯁꯦꯖꯀꯨꯝꯕ ꯄꯤꯅꯤꯡꯉꯤ ꯑꯣꯀꯦ ꯗꯥꯏꯔꯦꯛ ꯌꯨꯠꯇꯒꯤ ꯍꯧꯗꯕꯤꯗꯀꯣ ꯑꯉꯥꯡꯗꯒꯤ ꯍꯧꯁꯦꯕ ꯌꯨꯠ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯦꯕ already ꯆꯥꯏꯜꯍꯨꯗꯇꯒꯤ ꯀꯩ ꯍꯥꯏꯗꯣꯏ ꯁꯥꯕ ꯂꯣꯏꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯨꯠ ꯍꯥꯏꯁꯤꯗꯤ ꯃꯦꯆꯣꯔꯅꯦꯕ already mature-ꯅꯦꯕꯀꯣ ꯑꯗ mature-ꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯧꯔꯨꯗꯨꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯁꯤ ꯇꯧꯑꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯣꯏꯔꯤꯀꯥꯟꯗ ꯁꯦꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅ ꯀꯪꯈ꯭ꯔꯒ ꯌꯥꯗꯦꯕ ꯑꯗ ꯁꯦꯝꯕꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯃꯤꯔꯣꯟꯕꯒꯤ ꯆꯍꯤ ꯊꯥ 3 ꯐꯥꯕꯁꯦ brain formation ꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯏꯆꯥ ꯂꯩꯔꯕ ꯑꯃꯨꯛꯁꯨ ꯄꯣꯛꯄꯒꯤ ꯄ꯭ꯂꯥꯟ ꯂꯩꯕ꯭ꯔꯥ
ꯂꯩꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯗꯨꯒ ꯏꯆꯥ ꯑꯃꯁꯦ ꯀꯌꯥꯝ ꯆꯥꯎꯔꯦ Okay, so the best ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯗꯤ 100% ꯀꯥꯟꯅꯔꯅꯤꯀꯣ ꯋꯥꯔꯤꯁꯦꯀꯣ ꯑꯗ ꯕꯤꯀꯥꯁꯅ ꯀꯥꯟꯅꯗꯣꯏꯅꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗꯣꯏꯅꯦ ꯂꯣꯏ ꯀꯥꯟꯅꯗꯣꯏꯅꯦꯕ ꯑꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯟ ꯐꯣꯔꯃꯦꯁꯟꯁꯦ ꯑꯩꯈꯣꯏꯅ biological brain formation 3 monthsꯗꯒꯤ ꯍꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏ ꯏꯁꯦ ꯄꯤꯔꯒ ꯃꯁꯨꯝ ꯆꯥꯎꯊꯣꯛꯄꯤꯅ ꯇꯥꯡꯅꯁꯦ ꯅꯠꯇ꯭ꯔꯥ ꯑꯗ every cellꯁꯦ ꯑꯩꯒꯤ ꯕꯣꯗꯤꯗ ꯁꯦꯜꯁꯦ 300 trillion cells yawa. Okay. Every cell has consign. Any my wakalam yauzaba haidar cells mo mo. Ada sagi mai easy saka hansa easy sagi easy sum tokana sagi mai sperm sig egg sig torokana sum production lak bakan sa my consign is adum isali net. Bisan kan da genetically yauba haiba am leitra. Yes. Adu habadi sagi ha magi sagi baby form to sida already sagi cells tuna sperm do egg to gi percentage to matungina sa programming am lagire computer programming la similar ga si first programming ga si erase da was ngamoi do ne ya wa do ne ga adegi kai do di adum one cells dagi yong zero ba programming ne adegi mama sina mirol pa ga sei tha hum sura kan sa brain formation la kana mana khalli ba chani ba singdo everything do adu matungina su sai e du ga loina na sai programming tawe okay yam fazaba topic ni no is a flow starting programming aduna miron da ki ha ma gi brain formation horokanda sai ai ni pise irole miro kanda 3 months da angang kam angang po haning gi ha dum yare ha angang do tak tong ati ha okay yare ba very interesting one a sig example sai na khangi se okay anti maga kalam se phi mamoga koi ke se mai mp nga da ama anti sing so roga khanam me wa ama sina khamura toroga leiba ada mai ma san bi se moine ex ogla ko ga sida wall sida lepi asam saba game sama poster sai jaw ba posam thie leba adu mala por kwan ki sino bi ho ga da ada aina sagi psychological study do matam da behavior study do matam da sai even how will I get udin ra ada even my facial expressions save to was adu matuina save to have edi asai cells na ma sai consign so sai brain da gi signal am piri na ra pira kanda si anga ke pami ne sai to pami ne hai na ko physically formation da ada intro by da okay ada sai aina 9 months almost 6 months da toroga 3 months later brain formation like 9 months or 9 months complete fare ada thole pudura inbuilt okana mobile la kan da inbuilt apps me am yaudra yes adu do de just like that okay similar ga very interesting aduna ai society da uzi yang ase ba ai society aina pam da khalai re aina pam ba khalai re ba paman ba do to kon gi hai ta ga ai ni ki to hallo se programming atane computer programming do adune everything aina computer hai ga mo easy ore ni ko amo hoi de ne ko programming do ke ko ado uzi sahi am phare na ko sahi ma na sahi ma de zero de gi na ma thole ba apps ka yaw ga ado ma ha re ba WhatsApp yaw de Facebook yaw de hai de ne ko adi yam ha ne do hana install to hai ne ba ada ye angang ma sa Facebook to no Instagram to generally Facebook se angang na to na de ba Instagram to ba there we go yes adi ja ga di kam apps install to ne hai ba do aina lei matung da ai environment gi factors matung depend do ra adu ga learn to ra ma install to ina ra activate to de na tha adu gi sigi se observation na ai brain se na observe to ra ga da tak pa na ta ba sai to ta pa na ta ba ha ko lu ne e po e pan hayu ne ga ha se sin na ta ba my observation na programming se to ya ada 0 to 4 se sida 40% of the programming complete ho ya ba okay na si brain gi adu hana yawi ba khona apps me am yawi dana khona tak tawani ai email id hapsalani activate to thoni tawda tawka na ai sinaba ya suppose google da ki gmail da ina tawka na on ba ko yaro la until unless ai adu activate to ga de ana see activation there
0 to 4 ꯒꯤ ꯆꯍꯤꯁꯤꯗ ꯑꯦꯛꯇꯤꯚꯦꯠ ꯇꯧꯋꯦꯕ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯊ꯭ꯔꯨ ꯑꯣꯕꯖꯔꯕꯦꯁꯟ ꯅꯠꯇꯅ ꯀꯩꯝꯇ ꯇꯧꯗꯦ ꯍꯥꯏꯕ ꯐꯣꯔ ꯑꯦꯄꯜꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯏꯗꯨꯀꯦꯁꯟ ꯍꯥꯏꯔꯒꯗꯤ ꯁ꯭ꯀꯨꯂꯤꯡ ꯍꯥꯏꯕꯒ ꯏꯗꯨꯀꯦꯁꯟꯒ ꯈꯦꯠꯅꯩꯀꯣ ꯑꯃꯨꯛꯁꯨ ꯁ꯭ꯀꯨꯜ ꯆꯠꯄꯗꯨꯅ ꯏꯗꯨꯀꯦꯁꯟ ꯅꯠꯇꯦꯀꯣ ꯔꯥꯏꯀꯣ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯕ꯭ꯔꯦꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯁꯦ ꯍꯥꯏꯅ ꯇꯧꯕꯁꯦ is educating is activation of that particular application natra ada 0 to 4 si loire 0 to 4 si da quite important se sagi pre nursery ga tambase play school ga tambase kene di am thana de dana it's very important yam thin important si da tag si da aduga 4 to 8 si da another 40% loire ba ko so almost completely human brain gi programming se 80% se sahi ni pang yang ngi mung loi kheba aduna songi inauna ngasi kanoma tongni nge dang to se isana sahi ni pang ni mang da uram kanoma to uram gani hab yes yam sumna pura point da ne haibadi aina ngasi ai khong sokra matungna si maina platform da sanga ke adugo myam gi minung si chaw ga hekta oi ki bana ti ba chumi dana haibadi pi ngai dena adugumba surrounding khara vibe pangi bado ai ngonda mayam gi adum tongning ba nusiba ahan oiraga kamaina kari mung da wari sanagani aduga si poche adum ai years ke mung da phangi bado adu photo vibe to hoji chap chana platform da photo ko phang bai bani exactly adu nai adu gi photo mani pura yaning ya da ko ada 0 to 8 sida 0 to 8 sida kana programming to bada awat pa myam du ne ba kana wali hai se ai di society ꯍꯧꯖꯤꯛ ꯂꯩꯔꯤꯕ 21st century ꯗ ꯃꯊꯧ ꯇꯥꯔꯤꯕꯁꯤꯒ ꯑꯩꯒꯤ ꯑꯩꯅ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕꯗꯨꯒ ꯑꯅꯤꯁꯦ ꯒꯦꯞ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯦꯞ ꯂꯩ ꯍꯥꯏꯁꯦ yes ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄ꯭ꯂꯦ ꯁ꯭ꯀꯨꯜ ꯄ꯭ꯂꯦ ꯍꯥꯎꯁ ꯀꯩꯀꯥ ꯃꯌꯥꯝ ꯊꯥꯅꯔꯦꯀꯣ ꯍꯥꯟꯅꯗꯤ ꯗꯥꯏꯔꯦꯛ ꯁ꯭ꯀꯨꯂꯤꯡ ꯍꯧꯋꯦ ꯅꯔꯁꯔꯤ ꯀꯦ ꯖꯤ ꯍꯧꯖꯤꯛꯁꯨ ꯁꯤꯅꯦ ꯍꯧꯖꯤꯛꯁꯨ ꯄꯦꯔꯦꯟꯁꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯄ꯭ꯂꯦ ꯁ꯭ꯀꯨꯜ ꯇꯧꯔꯦ ꯊꯥꯔꯣ ꯌꯥꯗꯦꯕ okay ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯑꯩꯅ ꯃꯃꯥ ꯃꯄꯥꯁꯦ ꯈꯔ ꯉꯥꯎꯁ ꯑꯩꯈꯣꯏ ꯃꯆꯥ ꯈꯔ ꯑꯣꯜꯔꯦꯗꯤ ꯇꯥꯒꯟꯕ ꯈꯔꯗꯤ ꯑꯗꯨꯝ ꯕꯥꯏ ꯕꯔꯠ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯗꯣ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡꯗ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯌꯥꯎꯏꯀꯣ ꯑꯗꯣ ꯍꯥꯏꯄꯔ ꯑꯦꯛꯇꯤꯚ ꯑꯣꯏꯕ ꯑꯉꯥꯡꯁꯨ ꯄꯣꯛꯄ ꯑꯗꯨꯝ ꯌꯥꯎꯔꯦ ꯋꯥ ꯉꯥꯡ ꯌꯥꯗꯕꯀꯣ ꯑꯗ ꯑꯩꯅ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯇꯥꯍꯟꯅꯤꯡꯉꯦꯕ ꯑꯗꯨ ꯇꯥꯍꯟꯅꯤꯡꯉꯦꯕ ꯑꯩ ꯑꯉꯥꯡꯁꯦ ꯑꯩꯅ ꯑꯐꯕ ꯍꯥꯏꯔꯤ ꯈꯨꯗꯤꯡꯒꯤ ꯇꯥꯍꯟꯅꯤꯡꯉꯤꯗ꯭ꯔꯅꯦ ꯀꯃꯥꯏꯅ ꯇꯥꯍꯟꯗꯣꯏꯅꯣ ꯍꯥꯏꯕ ꯃꯉꯣꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯣꯛꯇꯦ ꯍꯥꯏꯗꯤ ꯑꯩ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯂꯣꯏꯅꯔꯒ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯥꯍꯟꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯉꯁꯤꯕꯨꯗ ꯂꯔꯟ ꯇꯧꯗ꯭ꯔꯤꯑꯕ ꯆꯨꯝꯃꯤꯀꯣ ꯉꯁꯥꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣꯗꯤ ꯀꯣꯟꯇꯦꯟꯗꯤ ꯈꯪꯉꯦ ꯕꯠ ꯀꯃꯥꯏꯅ ꯑꯩꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦꯀꯣ ꯄꯣꯠꯁꯦ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅꯤ ꯁ꯭ꯄꯦꯁ ꯑꯃꯗ ꯂꯩꯔꯒ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤ ꯃꯥꯟꯅꯔꯀꯥꯟꯗ ꯏꯅꯔꯖꯤꯗ ꯍꯥꯏꯔꯀꯥꯟꯗ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯁꯤ ꯑꯩꯈꯣꯏꯁꯨ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤꯗꯅꯀꯣ ꯁ꯭ꯄꯦꯁ ꯑꯃꯗ ꯁꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯗꯣꯏꯅꯤꯅ ꯁꯤꯒꯤ ꯄꯔꯥꯁꯦ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯑꯩꯈꯣꯏ ꯇꯝꯃꯛꯇ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯏꯙꯧꯒꯨꯝꯕ ꯃꯥꯅ ꯍꯥꯏꯔꯒꯗꯤ ꯂꯣꯏꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯀꯣꯂꯨꯞꯁꯤꯗ ꯃꯥꯅ ꯍꯥꯏꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅ ꯑꯣꯜꯂꯤꯁꯦ ꯉꯁꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯃꯤꯅ ꯃꯦꯟꯃꯦꯟ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯃ ꯆꯠꯂꯤꯁꯤꯗꯤ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯃꯅꯨꯡꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯆꯠꯂꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕ ꯑꯩꯒꯤ ꯔꯥꯏꯠꯁ ꯑꯗꯨꯗ ꯆꯠꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯠꯂꯛꯄꯅꯤꯅ ꯇꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯒꯤ ꯏꯁꯨꯁꯦ ꯄꯦꯔꯦꯟꯇꯤꯡꯅꯦꯕ ꯅꯣꯠ ꯑ ꯌꯨꯠ ꯄꯦꯔꯦꯟꯁꯀꯤ ꯃꯈꯥꯗ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯨꯍꯣꯡꯒꯗꯧꯕ ꯃꯤ ꯃꯇꯦꯡ ꯌꯥꯎ ꯑꯣꯏꯇꯥꯔꯒꯗꯤ ꯏꯚꯟ ꯒꯣꯔꯃꯦꯟꯅ ꯁꯤꯒꯤ ꯀꯣꯔꯁ ꯑꯃ ꯇꯧꯒꯗꯧꯕꯅꯤ ꯑꯗꯨ ꯀꯣꯔꯁꯇ ꯄꯥꯁ ꯇꯧꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯕ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯂꯨꯍꯣꯡꯕ ꯑꯃꯇꯥꯗꯤ ꯖꯦꯜ ꯊꯥꯅꯤ ꯀꯥꯏꯅ ꯁꯄꯣꯁ ꯇꯨ ꯕꯤ ꯗꯦꯠ ꯑꯣꯁꯇ꯭ꯔꯤꯌꯥꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯄꯣꯛꯄꯗꯅꯦ ꯑꯩꯒꯤ ꯂꯩꯕ ꯑꯩꯅ ꯐ꯭ꯂꯦꯠꯇ ꯂꯩꯕꯗ ꯃꯥꯏ ꯃꯆꯥꯅꯨꯄꯥ ꯌꯨ ꯑꯦꯁ ꯑꯣꯁꯇ꯭ꯔꯤꯌꯥ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯄꯣꯂꯤꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯉꯥꯡꯁꯦ ꯄꯣꯛꯑꯦꯀꯣ ꯗꯦꯂꯤꯚꯔꯤ ꯑꯉꯥꯡꯁꯦ ꯑꯟꯇꯤꯜ ꯗꯦꯂꯤꯚꯔ ꯗꯤꯁꯆꯥꯔꯖ ꯇꯧꯕꯁꯦ ꯃꯄꯥꯁꯦ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯌꯣꯛꯀꯗꯧꯕ ꯍꯥꯏꯕꯁꯦ ꯃꯊꯤ ꯐꯥꯏꯕ ꯆꯝꯕ ꯀꯩꯅꯣꯃ ꯆꯥꯅꯕ ꯁꯦꯝꯕ ꯇꯝꯕꯤꯕꯀꯣ ꯐꯤꯗꯤꯡ ꯑꯗꯒꯤ ꯀ꯭ꯂꯤꯅꯤꯡ ꯀꯣ ꯇꯨꯝꯍꯟꯕ ꯁꯤꯒꯤ ꯃꯥꯏ ꯀꯣꯔꯁ ꯑꯃ ꯂꯩꯗꯅ ꯑꯗꯨ ꯄꯥꯁ ꯇꯧꯔꯦꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯛꯇ꯭ꯔꯕ ꯃꯄꯥꯁꯤꯅ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯗꯦ ꯑꯣꯀꯦ ꯃꯥꯗꯨ ꯄꯨꯔꯥ ꯇꯝꯃꯒ ꯃꯇꯦꯡ ꯃꯅꯥꯎ ꯂꯩꯗꯣꯏꯅꯤꯗꯅ ꯃꯄꯥ ꯑꯃ ꯑꯣꯏꯕꯩ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯍꯥꯏꯕꯒ ꯑꯗꯨ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯅ ꯇꯥꯛꯇꯣꯏꯅꯦꯕ ꯋꯥꯔꯤ ꯃꯔꯛ ꯊꯠꯄ ꯑꯣꯏꯅ ꯁꯤꯕꯥꯅꯟ ꯈꯤꯇꯪ ꯄꯣꯁ ꯇꯧꯔꯒ ꯅꯪꯁꯨ ꯆꯥꯗ ꯊꯣꯛꯑꯣ ꯑꯗꯨꯒ ꯃꯣꯃꯣ